ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯁꯤ ꯆꯤꯡꯆꯤꯡ ꯔꯦꯗꯤꯑꯣ ꯀꯛꯆꯤꯡꯒꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯤꯁꯅꯔꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯄꯥꯎꯗꯝꯒꯤ ꯊꯧꯃꯤꯁꯤꯡ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯁꯤꯡꯁꯤ ꯑꯍꯥꯟꯕꯗ ꯂꯩꯕꯤꯔꯝꯂꯤꯕ ꯏꯆꯜ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯇꯥꯏ ꯊꯪꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯟꯒꯤ ꯃꯤꯡ ꯑꯃꯁꯨꯡ ꯂꯩꯐꯝ ꯑꯗꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯤꯟꯐꯝ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩ ꯇꯦꯛꯆꯝ ꯃꯅꯤꯡ ꯀꯥꯏꯗꯒꯤ ꯁꯣꯏꯕꯝ ꯁꯅꯥꯇꯣꯟ ꯐꯤ ꯁꯥꯔꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯣ, ꯐꯤ ꯁꯥꯔꯤꯑꯕ? ꯌꯥꯝꯅ ꯐꯩ꯫ ꯑꯗꯒꯤ ꯃꯊꯪꯗ ꯂꯥꯛꯆꯒꯦ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗ ꯑꯗꯣꯝ ꯆꯤꯡꯆꯤꯡ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯇꯥꯕꯤꯕ꯭ꯔꯥ? ꯇꯥꯏ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯃꯨꯛ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯅꯣꯡꯃꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯍꯨꯝꯂꯛ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯡꯁꯦ ꯀꯔꯝꯕꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯕꯒꯦ ꯑꯗꯣꯝ? ꯑꯩꯗꯤ ꯏꯁꯩ ꯑꯣꯏꯅ? ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯏꯁꯩ ꯁꯛꯄ ꯑꯃ ꯌꯥꯎ ꯇꯥꯔꯦ ꯏꯁꯥꯃꯛ꯫ ꯍꯧꯖꯤꯛꯀꯤ ꯏꯁꯥꯒꯤ ꯃꯤꯡꯗꯨ ꯀꯔꯤ ꯃꯤꯡ ꯍꯥꯏꯕꯤꯈꯤꯕꯅꯣ? ꯑꯩꯒꯤꯗꯨꯔꯣ ꯁꯅꯥꯊꯣꯏ꯫ ꯑꯣ, ꯁꯅꯥꯊꯣꯏ꯫ ꯑꯗꯨ ꯁꯅꯥꯊꯣꯏꯒꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯅꯥꯊꯣꯏꯁꯨ ꯏꯁꯩ ꯁꯛꯄꯒꯤ ꯀꯩꯅꯣꯝꯃ ꯌꯥꯎꯕꯤꯕ ꯇꯥꯔꯦ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯁꯅꯥꯊꯣꯏꯗ ꯍꯪꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯡꯁꯤꯗꯀꯣ ꯅꯣꯡꯃꯒꯤ ꯑꯍꯨꯝꯂꯛ ꯑꯌꯨꯛꯇ ꯅꯨꯡꯊꯤꯟꯗ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯃꯤꯗꯥꯡꯗꯀꯣ ꯑꯍꯨꯝꯂꯛ ꯊꯣꯛꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯆꯟꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ, ꯉꯁꯥꯏ ꯏꯁꯩꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯑꯃꯨꯛꯀ ꯍꯥꯏꯕꯤꯌꯣꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ ꯑꯥꯏꯇꯦꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯀꯔꯤ ꯑꯣꯏꯕꯒꯦ? ꯁꯨꯃꯥꯡ ꯂꯤꯂꯥ ꯂꯥꯛꯄꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅ꯫ ꯁꯨꯃꯥꯡ ꯂꯤꯂꯥ? ꯐꯤ ꯁꯥꯕꯅꯤꯅꯀꯣ ꯂꯤꯂꯥꯗꯣ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯥꯈꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯟ ꯌꯥꯝ ꯄꯥꯡꯕꯤꯗꯣ ꯑꯗꯨ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯄꯥꯝꯃꯦ꯫ ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯂꯤꯂꯥꯁꯤ ꯀꯔꯤ ꯀꯔꯤ ꯂꯤꯂꯥꯗꯤ ꯇꯥꯕꯤ ꯑꯗꯩ ꯑꯄꯥꯝꯕ ꯊꯥꯍꯟꯕꯤꯔꯛꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯄꯤꯕ꯭ꯔꯥ? ꯑꯗꯨ ꯂꯤꯂꯥ ꯊꯥꯍꯟꯅꯤꯡꯕ ꯊꯥꯈꯤꯕꯗꯣ ꯅꯠꯇꯦ, ꯄꯥꯝꯖꯕ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯂꯤꯂꯥꯗꯣ꯫ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯗꯣ? ꯑꯣ, ꯑꯗꯨꯃ ꯑꯩꯈꯣꯏ ꯊꯥꯕ ꯉꯝꯖꯅꯕ ꯑꯩꯈꯣই ꯍꯣꯠꯅꯖꯒꯦ ꯂꯥꯛꯏꯕ ꯏꯁꯇꯥꯐꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ꯫ ꯑꯗꯣ ꯉꯁꯤꯒꯤ ꯂꯥꯛꯆꯔꯤꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯇꯥꯕꯤꯅꯤꯡꯕ ꯏꯁꯩ ꯑꯃ ꯑꯅꯤꯗꯪ ꯈꯟꯕꯤꯌꯨ, ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯊꯥꯖꯔꯛꯀꯦ꯫ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯁꯩ ꯊꯥꯖꯔꯛꯀꯦ꯫ ꯃꯇꯝ ꯏꯁꯩ ꯈꯟꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝ ꯏꯁꯩ ꯈꯟꯕꯤꯔꯛꯑꯣ, ꯐꯤꯂꯝ ꯏꯁꯩ ꯈꯟꯕꯤꯔꯛꯑꯣ꯫ ꯃꯇꯝ ꯏꯁꯩꯗ ꯑꯩꯈꯣꯏ ꯇꯤꯀꯦꯟꯗ꯭ꯔꯅ ꯁꯛꯄ ꯅꯨꯡꯁꯤꯕꯤ ꯅꯪꯒ ꯀꯥꯏꯅꯔꯛꯄꯗꯣ꯫ ꯑꯣ, ꯑꯗꯨꯃ ꯁꯣꯏꯗꯅ ꯊꯥꯖꯔꯛꯑꯒꯦ꯫ ꯑꯗꯣ ꯐꯤꯂꯝꯒꯤ ꯑꯃꯇꯪꯒ ꯈꯟꯕꯤꯔꯛꯑꯣ꯫ ꯐꯤꯂꯝꯒꯤꯁꯦ ꯅꯣꯕꯥꯞ ꯐꯤꯂꯝꯒꯤ ꯔꯥꯖꯨ ꯅꯣꯡꯅ ꯁꯛꯄ ꯄꯥꯜꯂꯨꯕꯅ ꯊꯝꯃꯣꯏ ꯑꯃ ꯇꯧꯕ ꯏꯁꯩꯗꯣ ꯑꯗꯨꯗꯨꯒ ꯅꯣꯕꯥꯞ ꯐꯤꯂꯝꯒꯤ? ꯑꯗꯨꯃ ꯁꯣꯏꯗꯅ ꯊꯥꯖꯔꯛꯑꯒꯦ꯫ ꯃꯊꯪꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯏꯆꯟꯒꯤ ꯃꯤꯡ ꯑꯃꯁꯨꯡ ꯂꯩꯐꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯏꯁꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕꯤꯔꯤ, ꯁꯤꯟꯐꯝ ꯇꯧꯕꯤꯔꯤ? ꯁꯥꯔ, ꯑꯩ ꯇꯦꯛꯆꯝꯗꯒꯤꯅꯦ꯫ ꯑꯩ ꯃꯤꯡ ꯔꯣꯖꯤꯇꯥ ꯀꯧꯖꯩ, ꯁꯣꯏꯕꯝ ꯔꯣꯖꯤꯇꯥ꯫ ꯑꯩ ꯐꯤ ꯁꯥꯖꯔꯤ꯫ ꯑꯣ, ꯍꯧꯖꯤꯛ ꯇꯦꯛꯆꯝꯁꯤ ꯂꯩꯀꯥꯏꯁꯤ ꯀꯔꯤ ꯂꯩꯀꯥꯏ ꯍꯥꯏꯒꯅꯤ? ꯇꯦꯛꯆꯝ ꯃꯅꯤꯡ ꯂꯩꯀꯥꯏ꯫ ꯇꯦꯛꯆꯝ ꯃꯅꯤꯡ ꯂꯩꯀꯥꯏ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯆꯤꯡ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯡꯁꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯇꯥꯕꯤꯕ꯭ꯔꯥ, ꯀꯃꯥꯏꯅ ꯇꯧꯏ? ꯑꯧ, ꯇꯥꯖꯩ ꯁꯥꯔ꯫ ꯇꯥꯖꯩ꯫ ꯑꯗꯣ ꯏꯁꯃꯥꯔꯠ ꯐꯣꯟꯗ ꯇꯥꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯔꯦꯗꯤꯑꯣꯗ ꯑꯣꯏꯅ ꯇꯥꯕꯤꯕ꯭ꯔꯥ? ꯁꯥꯔ, ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯗ ꯑꯣꯏꯅ ꯇꯥꯖꯩ꯫ ꯔꯦꯗꯤꯑꯣꯗ ꯑꯣꯏꯅ? ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯔꯦꯗꯤꯑꯣꯗ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯅꯣꯡꯃꯗ ꯑꯍꯨꯝꯂꯛ ꯍꯥꯏꯕ ꯇꯥꯔꯦ, ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯑꯃꯁꯨꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯃꯗꯤ ꯅꯨꯡꯗꯥꯡ ꯄꯨꯡ 7 ꯐꯥꯎꯕ ꯁꯟꯗꯣꯛꯆꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤꯗ ꯏꯆꯟꯒꯤꯗꯤ ꯀꯔꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ? ꯁꯥꯔ, ꯑꯩꯁꯨ ꯏꯁꯩ ꯌꯥꯝ ꯄꯥꯝꯖꯩ꯫ ꯑꯣ, ꯏꯁꯩ ꯌꯥꯝ ꯄꯥꯝꯖꯩꯌꯦ꯫ ꯑꯗꯨ ꯏꯆꯟꯁꯨ ꯍꯣꯔꯦꯟ ꯏꯁꯩ ꯁꯛꯄꯒꯤ ꯊꯧꯔꯝꯗ ꯌꯥꯎꯕꯤꯗ ꯌꯥꯗ꯭ꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯁꯨ ꯍꯥꯏꯕꯤꯔꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯌꯥꯕ, ꯑꯗꯣ ꯂꯤꯁꯅꯔꯁꯤꯡꯗꯁꯨ ꯃꯌꯥꯝ ꯇꯥꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤ ꯁꯤꯗ ꯏꯁꯥꯒꯤ ꯃꯣꯠ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯍꯥꯞꯆꯤꯜꯍꯟꯅꯤꯡꯕ ꯑꯥꯏꯇꯦꯝꯁꯤꯡ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯂꯩꯕꯤꯔꯒꯗꯤ ꯁꯥꯔ, ꯑꯩꯗꯤ ꯅꯣꯛꯐꯗꯦꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯄꯥꯝꯖꯩ ꯁꯥꯔ꯫ ꯅꯣꯛꯐꯗꯦꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯖꯩ꯫ ꯑꯗꯣ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯅ ꯑꯀꯛꯅꯕ ꯑꯥꯏꯇꯦꯝ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯤꯅ ꯀꯨꯝꯕ ꯁꯤꯅ ꯇꯧꯕ ꯑꯗꯨꯝꯕꯗꯣ ꯍꯥꯏꯕꯤꯔꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯖꯒꯦ꯫ ꯍꯥꯞꯍꯟꯅꯤꯡꯕ ꯑꯅꯧꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕꯁꯤꯡꯁꯤ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯁꯤꯡꯗ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯈꯟꯕꯤꯕ꯫ ꯁꯥꯔ, ꯑꯩꯒꯤꯗꯤ ꯑꯇꯣꯞꯄ ꯀꯩꯁꯨꯗꯤ ꯂꯩꯕꯨꯗꯤ ꯂꯩꯖꯗꯦ꯫ ꯍꯣꯏ, ꯂꯐꯣꯏꯒꯨꯝꯕ ꯑꯗꯨꯝꯕꯗꯤ ꯇꯥꯍꯟꯖꯅꯤꯡꯉꯤ꯫ ꯂꯐꯣꯏ ꯂꯧꯁꯤꯡꯗꯣ? ꯑꯣ,
ꯑꯗꯨꯃ ꯁꯣꯏꯗꯅ ꯃꯔꯛꯇ ꯊꯥꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯨ ꯂꯥꯛꯆꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯔꯦ ꯍꯥꯏꯔꯒ ꯏꯁꯩ ꯑꯃꯇꯪ ꯈꯟꯕꯤꯔꯛꯑꯣ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯖꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯄꯤꯖꯥꯒꯤ ꯏꯁꯩ ꯃꯨꯊꯠꯄꯤꯔꯝꯃꯨ ꯇꯧꯗꯣ ꯁꯥꯔ ꯑꯣ ꯑꯗꯨꯝ ꯈꯟꯖꯔꯤ ꯑꯁꯛꯄꯗꯤ ꯈꯪꯕꯤꯕ꯭ꯔꯥ ꯍꯥ ꯑꯁꯛꯄꯗꯤ ꯈꯪꯕꯤꯕ꯭ꯔꯥ ꯄꯨꯁꯄꯥꯔꯥꯅꯤ ꯁꯥꯔ ꯄꯨꯁꯄꯥꯔꯤꯅ ꯃꯇꯦꯛ ꯑꯃ ꯉꯪꯕ ꯌꯥꯗꯣꯔꯣ ꯌꯥꯅꯤ ꯁꯥꯔ ꯉꯪꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯃꯨꯊꯠꯄꯤꯔꯝꯃꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯉꯥꯡꯕ ꯏꯅ ꯁꯥꯔ ꯍꯥꯏꯖꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯁꯥꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯐꯥꯗꯦ ꯁꯥꯔ ꯃꯊꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯗ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯏꯃꯥꯒꯤ ꯅꯥꯛ ꯁꯣꯝꯗ ꯑꯃꯨꯛ ꯊꯝꯕꯤꯔꯣ 이마도 쏜다네 하네. 이마는 ꯐꯝꯃꯦ ꯑꯗꯣ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯏꯃꯥꯁꯤꯡꯗꯒꯤ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯏꯃꯥꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯛ ꯇꯥꯛꯆꯔꯤ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯁꯤ ꯆꯤꯡꯆꯤꯡ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯁꯤ ꯇꯥꯕ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯄꯥꯎꯗꯝꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤꯁꯤꯡꯅꯤ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯁꯤ ꯏꯃꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯏꯃꯥ ꯍꯥꯏꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯒꯤ ꯃꯤꯡ ꯑꯃꯁꯨꯡ ꯂꯩꯐꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯕ ꯁꯤꯟꯐꯝ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯌꯥꯀꯗꯤ ꯌꯨꯝꯗꯕꯨ ꯁꯨꯡꯂꯩ ꯂꯩꯇꯦ ꯄꯥꯠꯇ ꯀꯣꯏꯗ ꯆꯠꯄ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯔꯦꯗꯤꯑꯣꯁꯤꯅ ꯏꯃꯧꯅ ꯊꯥꯕꯅꯤꯅ ꯑꯗꯨꯝ ꯏꯁꯩꯗꯤ ꯑꯩꯒꯤ ꯏꯁꯩ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯍꯣꯏ ꯍꯣꯏ ꯋꯥꯈꯜꯁꯦ ꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯏꯁꯩꯁꯦ ꯑꯗꯨꯝ ꯁꯛꯀꯅꯦꯕ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯁꯛꯑꯒ ꯑꯗꯨꯝ ꯂꯩꯖꯕ ꯑꯗꯒꯤ ꯄꯥꯠꯇ ꯍꯦꯛ ꯍꯜꯂꯛꯑꯒ ꯂꯤꯂꯥ ꯍꯦꯛꯇ ꯑꯗꯩ ꯏꯁꯩ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯕ ꯑꯩ ꯊꯕꯛ ꯑꯇꯩ ꯑꯇꯩꯗꯤ ꯆꯤꯡꯆꯤꯡ ꯔꯦꯗꯤꯑꯣꯁꯤꯗꯤ ꯃꯔꯛ ꯃꯔꯛꯇ ꯇꯥꯕꯤꯗ꯭ꯔꯣ ꯇꯥꯏ ꯏꯃꯧꯅꯦ ꯑꯁꯤ ꯃꯥꯒꯤ ꯔꯦꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯁꯣꯐꯥ ꯐꯝꯃ ꯇꯥ ꯂꯩꯔꯕꯅꯤ ꯑꯣ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯋꯥꯅ ꯀꯥꯔ ꯔꯦꯗꯤꯑꯣꯁꯤ ꯑꯗꯨꯝ ꯇꯥ ꯂꯩꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯏꯁꯩ ꯄꯥꯝꯕꯤꯕꯅꯤꯅ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯉꯪꯕꯤꯕ ꯌꯥꯗꯣꯏꯔꯥ ꯉꯪꯕꯤꯌꯨꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯛꯈꯤꯕ ꯌꯥꯏ ꯌꯥꯏ ꯑꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯒ ꯌꯥꯏ ꯁꯛꯄꯤꯕ ꯌꯥꯏ ꯆꯨꯝꯃꯤ ꯆꯨꯝꯗꯦꯗꯤ ꯈꯪꯗꯦꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄꯤꯔꯛꯑꯣ ꯌꯥꯏ 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 ꯉꯝꯕꯤꯌꯨ ꯉꯝꯕꯤꯌꯨ ꯃꯇꯝ ꯃꯅꯤꯄꯨꯔꯒꯤꯗ ꯑꯣꯏꯅ ꯌꯥꯏ ꯌꯥꯏ ꯁꯛꯂꯛꯑꯣ ꯍꯥꯏꯔꯣ ꯁꯛꯄꯤꯔꯣ ꯁꯤ ꯃꯌꯥꯝ ꯇꯥꯗꯧ ꯉꯥꯏꯔꯕꯅꯤ ꯍꯦꯛ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯁꯤꯅ ꯊꯥꯗꯣꯛꯄꯗ ꯍꯦꯛ ꯃꯁꯤ ꯃꯌꯥꯝ ꯇꯥꯗꯧꯒꯤ ꯉꯥꯏꯔꯕꯅꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯣ नमो नमो तुलसी महारानी नमो नमो थानगी वादो लाइबक्ता तमनमलबा नंगुमना शक्ति सेंदी ओइहंदी मा नमो नमो थैंक यू इमाबु थागतचरी हन्ना हन्ना चिंचिंग रेडियोगी माइगैदगी यामना फजना इसे सकपीरे अदु मखा ताबसी अमु अखोइगी इचलसिंग लेफम लेकाय हाबिरो अदु होजिजि तौरिबा सिंबमदुगा हेक हाबिरो ꯑꯩꯁꯦ ꯁꯣꯏꯕꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯌꯨꯝ ꯄꯥꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯅꯦꯝꯗ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯥꯄꯝꯗ ꯑꯣꯏꯅ ꯂꯥꯛꯆꯩꯌꯦꯕꯀꯣ ꯑꯗꯣ ꯁꯥꯄꯝ ꯕꯤꯅꯥ ꯀꯧꯋꯦꯕꯀꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯗꯣ ꯂꯩꯐꯝꯅ ꯇꯤꯆꯝ ꯃꯅꯤꯡ ꯂꯩꯀꯥꯏ ꯁꯣꯏꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕꯅꯦꯕ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯍꯧꯖꯤꯛꯁꯦ ꯐꯤ ꯈꯔ ꯁꯥꯔꯤ ꯑꯗꯨꯒ ꯐꯤ ꯁꯥꯕ ꯌꯥꯝ ꯐꯩ ꯐꯤꯗꯤ ꯀꯔꯤ ꯀꯔꯤ ꯑꯣꯏꯅ ꯁꯥꯔꯤ ꯐꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯁꯦꯠꯅ ꯆꯥꯅꯕ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥꯉꯩꯒꯤ ꯃꯔꯨꯞ ꯍꯧꯕꯗꯣ ꯑꯗꯨꯗꯨꯒꯤ ꯐꯤ ꯁꯥꯕꯅꯦꯕ ꯁꯥꯔ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦꯗ ꯃꯊꯪꯁꯤ ꯑꯍꯨꯝꯁꯨꯕ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯏꯆꯦꯗ ꯂꯥꯛꯆꯕꯁꯤ ꯏꯆꯦꯅ ꯐꯤ ꯁꯥꯕ ꯈꯣꯠꯄꯒꯤ ꯑꯃ ꯍꯣꯠꯅꯕꯤꯔꯤꯅ ꯍꯥꯏꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏ ꯃꯇꯝꯁꯤꯒꯁꯨ ꯁꯨꯝ ꯆꯥꯟꯅꯍꯜꯂꯁꯦꯕꯀꯣ ꯏꯆꯦꯅꯁꯨ ꯁꯨꯝ ꯈꯨꯝꯕꯤꯔꯛꯑꯣ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯩꯗꯧꯕ 2019ꯗꯒꯤ ꯄꯦꯟꯗꯥꯃꯤꯛ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯂꯥꯛꯇꯅ ꯑꯃꯨꯛ ꯃꯌꯥꯝꯁꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯌꯨꯝꯁꯤ ꯊꯪꯅꯔꯤꯕ ꯌꯨꯝ ꯑꯃꯒ ꯑꯃꯒ ꯆꯪꯅꯕ ꯌꯥꯗꯕ ꯁꯝꯕꯟ ꯈꯥꯖꯤꯟꯅꯕ ꯂꯥꯏꯅꯥꯗꯨꯅ ꯃꯔꯨ ꯑꯣꯏꯔꯒꯀꯣ ꯑꯗꯒꯤ ꯑꯋꯥꯕ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯑꯃꯨꯛ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ 2020ꯒ ꯁꯤꯗ ꯑꯃꯨꯛ ꯂꯥꯜ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯥꯌꯣꯛꯅꯔꯦ ꯑꯩꯈꯣꯏꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯁꯥꯏꯒꯤ ꯂꯥꯛꯈꯤꯕ ꯀꯣꯔꯣꯅꯥꯗꯒꯤꯅ ꯂꯥꯛꯄꯁꯤꯒ ꯂꯣꯏꯅꯅ
ꯑꯗꯩ ꯂꯥꯟ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯗꯅ ꯑꯁꯤꯗ ꯏꯆꯦꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯍꯥꯏꯅ ꯐꯥꯎꯕꯤꯕꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯤ ꯁꯥꯖꯔꯤꯕꯁꯦ ꯑꯗꯨꯒ ꯁꯥꯔ ꯑꯩꯈꯣꯏꯁꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯤ ꯌꯥꯝ ꯋꯥꯔꯦꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯥꯟꯖꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯦꯛꯆꯝꯁꯦ ꯍꯟꯗꯛ ꯑꯩꯈꯣꯏ ꯁꯤ ꯁꯣꯏꯕꯝ ꯃꯅꯤꯀꯥꯏꯁꯦ ꯂꯧꯁꯨ ꯑꯃꯐꯥꯎ ꯄꯥꯟꯗꯦꯕ ꯍꯟꯗꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯖꯩ ꯍꯥꯏꯕ ꯂꯥꯟꯃꯛ ꯌꯧꯗ꯭ꯔꯒꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯕ ꯆꯠꯀꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝꯗꯣ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯍꯦꯛ ꯂꯩꯇꯕꯒꯨꯝ ꯂꯩꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯆꯠꯄ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯀꯤꯕ ꯑꯃ ꯐꯥꯎꯖꯔꯦꯗꯅ ꯊꯥꯞꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯊꯥꯞꯅ ꯆꯠꯄ ꯌꯥꯗꯦ ꯏꯁꯝ ꯁꯝꯅ ꯄꯂꯦꯜꯂꯣꯝꯗ ꯍꯥꯏꯗꯕ ꯌꯥꯗꯦ ꯑꯁꯨꯝ ꯑꯋꯥꯡꯂꯣꯝꯗ ꯍꯥꯏꯒꯠꯄ ꯌꯥꯗ꯭ꯔꯦ ꯁꯨꯒꯨꯅꯨꯔꯣꯝꯗ ꯁꯦꯔꯧ ꯌꯧꯕ ꯌꯥꯗꯦ ꯁꯨꯒꯨꯅꯨ ꯕꯖꯥꯔꯗ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯤ ꯁꯥꯔꯤꯕ ꯐꯤꯁꯦ ꯁꯥꯔꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯏꯌꯣꯡ ꯊꯥꯗꯕꯤꯈꯩꯅ ꯑꯗꯒꯤ ꯐꯤꯒꯤ ꯍꯥꯏꯔꯒ ꯑꯩ ꯋꯥꯍꯪ ꯑꯝꯇꯪ ꯍꯪꯖꯍꯧꯒꯦ ꯑꯩꯈꯣꯏ ꯐꯤ ꯁꯥꯕꯁꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏꯁꯤꯡꯗꯁꯨ ꯑꯗꯒꯤ ꯏꯝꯐꯥꯜ ꯋꯥꯡꯈꯩꯗ ꯀꯩꯗ ꯑꯃ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕ ꯑꯗꯒꯤ ꯌꯨꯇꯨꯕꯇ ꯊꯦꯡꯅꯕ ꯀꯩꯗꯧꯕ ꯔꯦꯗꯤꯑꯣꯗ ꯊꯦꯡꯅꯕꯀꯣ ꯐꯤ ꯁꯥꯕꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯖꯣꯟꯁꯤꯡꯅ ꯐꯤꯒꯤ ꯀꯩꯅꯣꯁꯤꯡꯅ ꯂꯪ ꯑꯣꯏꯅ ꯊꯥꯗꯔꯒ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯋꯥꯔꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯥꯎ ꯃꯣꯏ ꯍꯣꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝꯒꯤ ꯀꯥꯔꯠ ꯄꯥꯏꯕ ꯂꯩꯅꯔꯤꯕ ꯍꯦꯟꯂꯨꯝꯒꯤ ꯂꯪꯁꯦ ꯁꯄ꯭ꯂꯥꯏ ꯇꯧꯕꯀꯣ ꯑꯗꯣ ꯇꯧꯔꯤꯕ ꯁꯄ꯭ꯂꯥꯏꯁꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯑꯩꯁꯨ ꯍꯦꯟꯂꯨꯝꯗ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯀꯩꯅꯣꯒꯤ ꯐꯤ ꯁꯥꯐꯝꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯊꯧꯕꯥꯜꯒꯤꯁꯦ ꯑꯁꯤꯒꯤ ꯂꯪ ꯁꯥꯕꯒꯤ ꯀꯥꯔꯠ ꯏꯁꯥꯁꯨ ꯄꯥꯏꯖꯩꯕꯀꯣ ꯄꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯍꯦꯠ ꯑꯣꯐꯤꯁꯁꯤꯗ ꯆꯠꯂꯨꯔꯅꯤꯀꯣ ꯑꯣꯐꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅꯅꯦ ꯆꯠꯂꯦ ꯑꯗꯨꯒ ꯑꯁ ꯅꯪ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯪ ꯂꯧꯕ ꯌꯥꯅꯕꯒꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯀꯔꯤ ꯑꯃ ꯈꯪꯅꯒꯗꯕ ꯈꯣꯠꯀꯗꯕꯗꯣ ꯑꯗꯨꯗꯨꯒꯤ ꯆꯥꯟꯁꯇꯣ ꯂꯩꯇꯕꯅꯤꯅ ꯀꯥꯔꯠꯇꯨ ꯊꯛ ꯄꯥꯏꯔꯒ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯔꯦꯕ ꯀꯥꯔꯠꯁꯦ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯅ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯅ ꯀꯥꯔꯠꯁꯦ ꯑꯗꯣ ꯏꯆꯦꯒꯤ ꯃꯣꯏꯅꯗꯤ ꯃꯣꯠꯇ ꯀꯥꯔꯠꯁꯦ ꯏꯁꯨꯕꯨꯗꯤ ꯇꯧꯔꯛꯑꯦꯕꯀꯣ ꯇꯧꯔꯛꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯥꯔꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯣ ꯀꯣꯔꯣꯅꯥꯅꯦ ꯂꯥꯟꯅꯦ ꯀꯔꯤꯅꯦ ꯇꯧꯕꯗꯨꯗ ꯑꯅꯤꯗꯨ ꯑꯩꯈꯣꯏꯁꯦ ꯄꯨꯟꯗꯔ ꯆꯟꯅꯐꯝꯁꯦ ꯈꯪꯗꯗꯅ ꯀꯥꯔꯠꯁꯦ ꯇꯥꯔ ꯂꯩꯔꯦꯕ ꯍꯣꯏ ꯃꯗꯨ ꯑꯗꯨꯅꯤ ꯐꯤꯒꯤ ꯂꯪ ꯍꯥꯏꯁꯦ ꯑꯗꯣ ꯑꯄꯥꯏꯕ ꯈꯔꯅꯗꯤ ꯑꯗꯨꯝ ꯆꯦꯅꯦꯜ ꯈꯪꯕ ꯃꯤꯅꯗꯤ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯂꯧꯖꯔꯨꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯖꯔꯨꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯈꯨꯡꯒꯪꯁꯤꯗꯁꯨ ꯂꯩꯕꯅꯤꯅ ꯑꯗꯣ ꯔꯦꯗꯤꯑꯣꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯏꯆꯦ ꯑꯣꯏꯅ ꯍꯥꯏꯕꯤꯅꯤꯡꯕ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯍꯦꯟꯂꯨꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯩ ꯑꯃ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯀꯩꯗꯧꯕ ꯇꯧꯍꯟꯅꯤꯡꯕ ꯂꯩꯗꯅ ꯁꯝꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯑꯗꯒꯤ ꯑꯃ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕ ꯀꯩꯗꯧꯕ ꯁꯔꯀꯥꯔꯒꯤ ꯄꯥꯡꯕꯗꯤ ꯃꯥꯏꯀꯩꯗ ꯃꯌꯥꯝ ꯍꯥꯏꯅꯤꯡꯕ ꯑꯃ ꯀꯩꯅꯣ ꯄꯥꯡꯍꯟꯅꯤꯡꯉꯤ ꯁꯥꯔ ꯑꯗꯣ ꯄꯥꯡꯍꯟꯅꯤꯡꯉꯒꯁꯨ ꯍꯥꯏꯕꯤꯌꯨ ꯏꯆꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯀꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯦꯛꯆꯝ ꯃꯅꯤꯡꯀꯥꯏꯗ ꯁꯤ ꯀꯩꯅꯣ ꯐꯤ ꯁꯥꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯌꯥꯝ ꯊꯥꯗꯈꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯍꯥꯏꯔꯛꯀꯅꯦꯕ ꯁꯥꯔ ꯇꯧꯕꯕꯨꯗꯤ ꯑꯆꯦꯟꯕ ꯑꯃꯅ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯐꯪꯕ ꯑꯃꯅ ꯑꯗꯨꯝ ꯐꯪꯉꯦ ꯐꯪꯗꯕ ꯑꯩꯈꯣꯏ ꯐꯪꯍꯧꯗꯦꯕ ꯁꯥꯔ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯦ ꯐꯣꯡꯗꯣꯛꯕ ꯃꯇꯝꯗ ꯑꯐꯪꯕ ꯑꯃꯅ ꯐꯪꯈ꯭ꯔꯦ ꯐꯪꯗꯕꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯣꯏꯗꯤ ꯀꯩꯗꯧ ꯂꯩꯍꯧꯋꯤ ꯈꯣꯠꯂꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯋꯥ ꯉꯥꯡꯕꯁꯨ ꯀꯤꯖꯖꯔꯦꯕ ꯁꯥꯔ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯇꯝꯁꯤꯅ ꯀꯤꯔꯦ ꯍꯥꯏꯕ ꯑꯗꯨꯗꯨꯅꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯣꯏ ꯑꯗꯨꯒꯤ ꯏꯆꯦꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯅ ꯏꯆꯦꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯆꯤꯡꯆꯤꯡ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯏꯆꯦ ꯑꯣꯏꯅ ꯂꯧꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯤꯁꯅꯔꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯇꯥꯕ ꯌꯥꯕ ꯂꯤꯁꯅꯔꯁꯤꯡꯗꯁꯨ ꯀꯥꯟꯅꯕ ꯃꯣꯠ ꯋꯥꯍꯩ ꯁꯖꯦꯁꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯦꯁꯦꯖ ꯑꯣꯏꯅ ꯄꯤꯕꯤꯕ ꯌꯥꯕ ꯔꯦꯗꯤꯑꯣꯁꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯏꯆꯦꯁꯨ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯕꯤꯅꯕ ꯏꯆꯦꯗ ꯍꯥꯏꯖꯒꯦ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯦ ꯍꯧꯖꯤꯛ ꯃꯁꯥꯗꯤ BA ꯂꯣꯏꯖꯔꯕ ꯇꯨꯌꯦꯜꯞ ꯂꯣꯏꯖꯔꯕ ꯅꯍꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯍꯧꯒꯠꯂꯛꯏꯗꯅ ꯁꯥꯔꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯋꯥꯅꯔꯕꯅꯤ ꯁꯥꯔ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯄꯩꯁꯥꯒꯤ ꯀꯔꯞꯁꯟꯃꯛꯇꯅꯤꯗꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯕꯛꯁꯦ ꯏꯆꯥꯁꯦ ꯇꯨꯌꯦꯜꯞ ꯂꯣꯏꯔꯦ BA ꯂꯣꯏꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯍꯟꯕꯒꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯂꯩꯖꯗꯦꯕ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟ ꯄꯩꯁꯥꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯊꯕꯛꯁꯦ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯗꯦꯗꯅ ꯁꯥꯔꯀꯣ
ꯑꯗꯨꯗꯨꯅꯤꯁꯦ ꯍꯧꯖꯤꯛꯁꯤꯗꯩꯁꯤꯗ ꯑꯗꯨꯅꯤ ꯊꯕꯛꯇꯣ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯅꯍꯥ ꯃꯆꯥꯁꯤꯡꯁꯦ ꯅꯤꯁꯥꯒꯤ ꯏꯄꯥꯛꯂꯣꯝꯗ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯎꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯃꯇꯧ ꯀꯔꯝꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤ ꯈꯛꯇꯪ ꯑꯩꯅ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕ ꯑꯗꯨꯒ ꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯑꯗꯨꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯌꯧꯕ ꯑꯣꯏꯔꯁꯅꯨ ꯑꯗ ꯅꯍꯥꯁꯤꯡ ꯍꯧꯒꯠꯂꯛꯂꯤꯕꯁꯤꯡꯁꯨ ꯑꯩꯈꯣꯏ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯆꯠꯈꯤꯗꯅꯕ ꯍꯥꯏꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯁꯇꯦꯠꯁꯤꯒꯤ ꯑꯣꯏꯅ ꯇꯥꯔꯤꯕ ꯗꯁꯥ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯑꯋꯥ ꯑꯅꯥ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯨ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯕ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯁꯅꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯟꯅ ꯍꯟꯅ ꯑꯩꯈꯣꯏꯅ ꯊꯧꯅꯤꯖꯔꯤ ꯃꯈꯥ ꯇꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯏꯆꯟꯅꯨꯄꯤ ꯁꯤꯗ ꯏꯁꯩ ꯏꯆꯦ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯆꯟꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯁꯤꯗ ꯃꯇꯝ ꯆꯨꯞꯄꯗ ꯇꯥꯕꯤꯗꯨꯅ ꯂꯩꯕ ꯂꯣꯏꯅꯅ ꯏꯁꯩꯁꯤ ꯄꯥꯝꯖꯩꯅ ꯍꯥꯏꯕꯤꯈ꯭ರೆ ꯑꯗꯨ ꯃꯥꯏꯛꯇꯨ ꯄꯥꯏꯕꯤꯔꯒ ꯏꯁꯩ ꯐꯖꯕ ꯑꯝꯇꯪ ꯏꯆꯟꯅ ꯂꯥꯟꯊꯣꯛꯄꯤꯌꯨꯅꯦ ꯃꯌꯥꯝꯁꯨ ꯇꯥꯕ ꯌꯥꯕ ꯏꯁꯩ ꯐꯖꯕ ꯃꯇꯝ ꯏꯁꯩ ꯑꯣꯏꯔꯣ ꯑꯔꯤꯕ ꯑꯣꯏꯔꯣ ꯑꯗꯩ ꯐꯤꯂꯝꯒꯤ ꯑꯣꯏꯔꯣ ꯃꯗꯨ ꯌꯥꯏ ꯑꯩꯈꯣꯏ ꯌꯦꯡꯖꯗꯦ ꯏꯀꯥꯏꯕꯤꯒꯅꯨ ꯌꯦꯡꯖꯗꯦ ꯄꯥꯜꯂꯨꯕꯅ ꯊꯃꯣꯏ ꯑꯃ ꯈꯪꯂꯨꯕꯅꯤ ꯅꯨꯡꯁꯤꯕ ꯄꯥꯜꯂꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯁꯦ ꯀꯔꯝ ꯍꯥꯏꯅ ꯅꯨꯡꯁꯤꯔꯨꯅꯤ ꯑꯃ ꯁꯥꯒꯦ ꯄꯤꯖꯥꯒꯤ ꯑꯃ ꯒꯥꯏꯔ ꯊꯃꯣꯏꯒꯤ ꯃꯆꯦꯠꯁꯤꯡꯗ ꯆꯨꯁꯤꯜꯂꯨꯅ ꯂꯩꯍꯧꯔꯦ ꯅꯨꯡꯁꯤꯕ ꯋꯥꯀꯠꯄꯁꯨ ꯉꯝꯂꯔꯣꯏꯗ ꯆꯤꯟꯕꯥꯟꯁꯦ ꯀꯔꯤꯒꯤ ꯐꯣꯠꯆꯤꯟꯕꯤꯔꯝꯂꯤ ꯅꯈꯨꯠꯅ ꯁꯦꯒꯥꯏꯔ ꯊꯃꯣꯏꯒꯤ ꯃꯆꯦꯠꯁꯤꯡꯗ ꯆꯨꯁꯤꯜꯂꯨꯅ ꯂꯩꯍꯧꯔꯦ ꯅꯨꯡꯁꯤꯕ ꯋꯥꯀꯠꯄꯁꯨ ꯉꯝꯂꯔꯣꯏꯗ ꯆꯤꯟꯕꯥꯟꯁꯦ ꯀꯔꯤꯒꯤ ꯐꯣꯠꯆꯤꯟꯕꯤꯔꯝꯂꯤ ꯅꯈꯨꯠꯅ ꯃꯄꯣꯛ ꯇꯔꯦꯠꯂꯛ ꯍꯧꯒꯠꯇꯅꯕ ꯍꯤꯡꯅ ꯐꯨꯝꯖꯤꯟꯕꯤꯔꯝꯂꯦ ꯑꯩꯒꯤ ꯊꯥꯖꯕ ꯃꯄꯣꯛ ꯇꯔꯦꯠꯂꯛ ꯍꯧꯒꯠꯇꯅꯕ ꯍꯤꯡꯅ ꯐꯨꯝꯖꯤꯟꯕꯤꯔꯝꯂꯦ ꯑꯩꯒꯤ ꯊꯥꯖꯕ ꯇꯥꯡꯒꯣꯏ ꯇꯥꯅ ꯆꯥꯛꯈꯤꯅꯕ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯕꯤꯔꯝꯂꯦ ꯅꯨꯡꯁꯤꯕ ꯇꯥꯡꯒꯣꯏ ꯇꯥꯅ ꯆꯥꯛꯈꯤꯅꯕ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯕꯤꯔꯝꯂꯦ ꯅꯨꯡꯁꯤꯕ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯕꯤꯔꯦ ꯅꯨꯡꯁꯤꯕ ꯁꯦꯒꯥꯏꯔ ꯊꯃꯣꯏꯒꯤ ꯃꯆꯦꯠꯁꯤꯡꯗ ꯆꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯦ ꯅꯨꯡꯁꯤꯕ ꯋꯥꯀꯠꯄꯁꯨ ꯉꯝꯂꯔꯣꯏꯗ ꯆꯤꯟꯕꯥꯟꯁꯦ ꯀꯔꯤꯒꯤ ꯐꯣꯠꯆꯤꯟꯕꯤꯔꯝꯂꯤ ꯅꯈꯨꯠꯅ ꯅꯪꯕꯨ ꯎꯕ ꯐꯪꯗꯅꯕ ꯃꯥꯂꯦꯝ ꯑꯇꯤꯌꯥꯅꯤ ꯅꯪꯁꯦ ꯂꯩꯊꯛ ꯂꯩꯈꯥ ꯑꯣꯜꯂꯧꯔꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯅꯕ ꯄꯤꯔꯝꯂꯣ ꯌꯥꯏꯐ ꯊꯧꯖꯥꯜ ꯊꯧꯗꯨꯅꯨꯡ ꯑꯣꯜꯂꯨ ꯍꯥꯏꯗꯨꯅ ꯄꯤꯔꯝꯂꯣ ꯌꯥꯏꯐ ꯊꯧꯖꯥꯜ ꯊꯧꯗꯨꯅꯨꯡ ꯑꯣꯜꯂꯨ ꯍꯥꯏꯗꯨꯅ ꯊꯦꯡꯛ ꯌꯨ ꯐꯖꯩ ꯍꯧꯖꯤꯛꯀꯤ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯏꯁꯩꯁꯤ ꯐꯖꯩ ꯍꯥꯏꯔꯒꯅꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯍꯟꯅ ꯏꯆꯟꯕꯨ ꯑꯃꯨꯛ ꯁꯣꯝꯗ ꯑꯩꯈꯣꯏ ꯅꯧꯅ ꯐꯝꯃꯤꯕ ꯑꯩꯈꯣꯏ ꯏꯆꯜꯁꯤꯡ ꯑꯃꯨꯛ ꯏꯆꯜ ꯑꯅꯤꯒꯤ ꯃꯤꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯃ ꯃꯊꯪ ꯃꯤꯡ ꯑꯃꯁꯨꯡ ꯂꯩꯐꯝ ꯂꯩꯀꯥꯏ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨꯃ ꯑꯝꯇ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯒꯤ ꯃꯤꯡꯅ ꯁꯣꯏꯕꯝ ꯑꯣꯡꯕꯤ ꯁꯥꯟꯇꯤ ꯗꯦꯕꯤ ꯀꯧꯖꯩ ꯑꯩꯒꯤ ꯂꯩꯐꯝꯅ ꯇꯦꯛꯆꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯧꯖꯤꯛ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯍꯧꯖꯤꯛ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯑꯗꯩꯗꯤ ꯐꯤ ꯅꯨꯡ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯐꯤꯁꯤ ꯀꯔꯤ ꯐꯤ ꯑꯣꯏꯅ ꯔꯥꯅꯤ ꯐꯤ ꯑꯗꯨꯗꯨ ꯍꯥꯏꯕꯗꯤ ꯀꯔꯤ ꯐꯤꯅꯣ ꯍꯧꯖꯤꯛ ꯁꯥꯕꯤꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯖꯔꯤꯕ ꯐꯤꯁꯤ ꯑꯩꯈꯣꯏ ꯄꯣꯂꯤꯁꯇꯔꯅ ꯃꯌꯨꯡ ꯀꯥꯔꯒ ꯔꯥꯅꯤꯅ ꯐꯦꯟꯕꯤ ꯑꯣ ꯑꯗꯣ ꯐꯤ ꯑꯃꯗ ꯃꯃꯜ ꯀꯌꯥꯒꯨꯝꯕ 1,850 ꯂꯤꯁꯤꯡ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯂꯂꯣꯟꯕꯤꯗ ꯄꯤꯕꯗꯗꯤ 1,400 1,400 ꯐꯤꯀꯣꯜ ꯑꯃꯗ ꯐꯤ ꯀꯌꯥ ꯆꯜꯂꯤ
ꯐꯤꯁꯦ ꯑꯗꯨꯝ 50 ꯍꯧꯕ 40 ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯕ ꯉꯝꯒꯦꯕ ꯐꯤꯁꯦ ꯑꯩꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕꯒ ꯈꯣꯠꯄꯒ ꯑꯗꯨꯝ ꯃꯇꯝ ꯈꯔꯗꯤ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯃꯤꯔꯣꯜ ꯂꯩꯇꯕꯅꯤꯅ ꯌꯥꯝ ꯐꯩ ꯑꯗꯣ ꯐꯤꯁꯤ ꯈꯛꯇꯪ ꯁꯨꯝ ꯁꯥꯕꯒꯤ ꯁꯤꯟꯐꯝꯁꯤ ꯉꯥꯛꯇ ꯑꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯇꯣꯞꯄ ꯂꯧꯁꯤꯡ ꯆꯠꯄ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯌꯨꯝꯗꯁꯨ ꯁꯟ ꯂꯣꯛ ꯍꯣꯠꯅꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏ ꯍꯪꯈꯤꯕ ꯀꯩꯅꯣꯗꯨꯗ ꯉꯁꯥꯏꯒꯤ ꯐꯤꯀꯣꯜ ꯑꯃ ꯐꯤ 50ꯒꯤ ꯆꯥꯡ ꯅꯠꯇ꯭ꯔꯥ ꯑꯧ ꯃꯥꯅꯦ ꯑꯗꯨꯃ ꯁꯥꯕꯗ ꯄꯨꯟꯅ ꯊꯥꯗꯣꯛꯄ ꯂꯣꯏꯈꯤꯕꯗ ꯀꯌꯥꯒꯨꯝꯕ ꯈꯨꯠꯁꯨꯃꯟ ꯂꯦꯝꯕ ꯀꯩꯗꯧꯕ ꯑꯗꯣ 50 ꯆꯥꯡ ꯑꯣꯏꯇꯥꯔꯗꯤ ꯂꯨꯄꯥ 30,000-30,000 ꯃꯨꯛꯇꯤ ꯑꯗꯨꯝ ꯂꯦꯝꯃꯦ ꯑꯗꯨꯗꯤ ꯌꯥꯝ ꯂꯦꯝꯕꯩ ꯋꯥꯅꯤ ꯑꯇꯣꯞꯄ ꯒꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯇꯧꯗ꯭ꯔꯁꯨ ꯌꯥꯅꯤ ꯑꯗꯨ ꯁꯥꯕ ꯁꯪꯗꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯩ ꯃꯊꯪꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯃꯤꯡ ꯂꯩꯀꯥꯏ ꯂꯩꯐꯝ ꯑꯗꯩ ꯑꯩꯒꯤ ꯃꯤꯡ ꯁꯣꯏꯕꯝ ꯁꯨꯕꯥꯁꯤꯅꯤ ꯗꯦꯕꯤ ꯑꯩ ꯇꯦꯛꯆꯧꯄꯅꯨ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯐꯤ ꯁꯥꯔꯤ ꯀꯔꯤ ꯐꯤ ꯑꯣꯏꯅ ꯁꯥꯕꯤꯔꯤ ꯑꯩꯈꯣꯏꯒꯤꯅ ꯄꯣꯂꯤꯁꯇꯔꯅ ꯃꯌꯨꯡ ꯑꯣꯏꯔꯒ ꯃꯨꯀꯥꯅ ꯏꯟꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯍꯦꯟꯗꯂꯨꯝ ꯀꯩꯅꯣꯁꯤ ꯃꯃꯥꯡꯉꯩꯗꯩ ꯍꯥꯏꯇꯥꯔꯦ ꯍꯤꯁꯇ꯭ꯔꯤꯁꯤꯡꯗ ꯌꯥꯎꯕ ꯑꯩꯈꯣꯏ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯝꯃꯤꯅ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗꯁꯨ ꯑꯗꯩ ꯀ꯭ꯂꯥꯁ 10, 12 ꯇꯝꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯗꯨ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯀꯩꯅꯣꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯆꯦꯃ ꯑꯃꯅ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯊꯧꯕꯥꯜꯒꯤ ꯂꯩꯔꯤꯁꯤ ꯀꯔꯤ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯗꯤꯁꯇ꯭ꯔꯤꯛ DIC ꯑꯁꯤꯗꯒꯤ ꯃꯇꯦꯡ ꯂꯧꯕ ꯈꯣꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯕꯤꯗꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯂꯩꯇꯦꯕ ꯏꯁꯥꯅ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔ ꯁꯥꯖꯕ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯐꯤꯁꯤ ꯀꯔꯤꯅꯣ ꯀꯔꯤ ꯃꯃꯤꯡ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯂꯤꯁꯇꯔꯅ ꯃꯌꯨꯡ ꯀꯥꯔꯒ ꯃꯃꯤꯡꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯩꯅꯤ ꯏꯟꯅꯐꯤ ꯍꯣꯏ ꯏꯟꯅꯐꯤꯅꯦꯕ ꯅꯨꯄꯤꯁꯤꯡꯅ ꯏꯟꯅꯅꯕ ꯅꯨꯄꯤꯁꯤꯡ ꯏꯟꯅꯅꯕ ꯐꯤ ꯑꯃꯗ ꯃꯃꯜ ꯀꯌꯥꯒꯨꯝꯕ ꯇꯥꯕꯅꯣ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯏꯆꯦꯝꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯗꯨ 900, 90 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯤꯒꯣꯜꯁꯨ ꯑꯗꯨꯝ ꯃꯥꯟꯅꯔꯅꯤ 40-50 ꯆꯥꯡꯗ ꯃꯥꯟꯅꯩ ꯑꯗꯣ ꯆꯥꯅꯅ ꯐꯖꯅ ꯐꯤꯒꯣꯜ ꯐꯤ 50 ꯆꯜꯂꯤꯕ ꯐꯤꯒꯣꯜꯗꯣ ꯆꯥꯅꯅ ꯆꯥꯡ ꯅꯥꯏꯅ ꯐꯖꯅ ꯁꯤꯃꯗꯤ ꯂꯣꯏꯁꯤꯟꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯁꯨꯕ ꯃꯇꯝꯗ ꯁꯥꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯨꯝꯕ ꯍꯥꯏꯐꯦꯠ ꯆꯪꯕ ꯌꯥꯏ ꯅꯨꯃꯤꯠ ꯐꯖꯅ ꯐꯝꯃꯗꯤ ꯅꯨꯃꯤꯠ 2-3ꯒꯨꯝꯕ ꯆꯪꯉꯦ ꯑꯗꯨꯗꯤ ꯁꯥꯡꯗꯦꯅ ꯐꯤ ꯑꯃꯅ ꯑꯗꯒꯤ ꯈꯔ ꯊꯕꯛ ꯆꯤꯟꯊꯣꯛ ꯆꯤꯟꯁꯤꯟ ꯇꯧꯔꯒꯅ ꯍꯞꯇꯥ ꯑꯃ ꯀꯔꯤ ꯑꯃ 10ꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯂꯦꯝꯃꯤꯕ ꯀꯩꯅꯣꯗꯨꯒ 20-30ꯗꯣ ꯑꯗꯨꯝ ꯂꯦꯝꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯅ ꯈꯨꯠꯁꯨꯃꯟ ꯑꯣꯏꯅꯀꯣ ꯌꯥꯝ ꯐꯕꯩ ꯋꯥꯅꯤ ꯑꯗꯨꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯑꯩꯈꯣꯏ ꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯣ ꯊꯪꯅꯔꯤꯕ ꯑꯅꯤꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯁꯥꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯐꯤꯁꯥꯕꯤꯁꯤꯡꯗ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯕ ꯑꯩꯈꯣꯏ ꯐꯤꯁꯥꯕꯤꯁꯤꯡ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯔꯣ ꯃꯧꯁꯤꯡ ꯑꯣꯏꯔꯣ ꯁꯥꯒꯦ ꯈꯜꯂꯝꯕ ꯑꯣꯏꯔꯣ ꯃꯣꯏ ꯋꯥꯈꯜ ꯊꯧꯒꯠꯄ ꯑꯣꯏꯅ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯥꯏꯔꯤꯛ ꯇꯝꯅꯔꯨꯔꯒꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯌꯨꯝꯗ ꯑꯗꯨꯝ ꯃꯥꯅꯤ ꯑꯗꯨ ꯃꯇꯝꯗꯣ ꯃꯥꯡꯍꯟꯕꯤꯒꯅꯨ ꯏꯁꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅ ꯑꯇꯣꯞꯄ ꯑꯗꯨꯝ ꯏꯊꯧ ꯁꯥꯕ ꯌꯥꯔꯦ ꯐꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯄꯨꯔꯤꯅꯦꯕ ꯑꯗꯨꯝ ꯍꯣꯏ ꯑꯩꯈꯣꯏꯅ ꯈꯔꯗꯤ ꯄꯨꯖꯩꯌꯦꯕꯀꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯇꯧꯍꯟꯅꯤꯡꯉꯤ ꯍꯣꯏ ꯐ꯭ꯔꯤꯗ ꯍꯣꯏ ꯂꯩꯇꯕꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯒꯤ ꯑꯃꯒ ꯑꯩꯁꯤ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤꯗꯤ ꯑꯣꯏꯒꯗꯧꯔꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯁꯨꯝ ꯆꯠꯄ ꯂꯥꯏꯐꯝ ꯀꯩꯀꯩ ꯑꯃ ꯆꯠꯄꯗꯀꯣ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯔꯗ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯏꯐꯝ ꯆꯠꯄꯗ ꯅꯨꯄꯥꯅ ꯁꯥꯔꯝꯃꯦ ꯃꯣꯏꯁꯤꯡꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯅꯨꯄꯥꯅ ꯁꯥꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯌꯥꯏꯌꯦ ꯑꯗꯨꯝ ꯁꯥꯏꯌꯦ ꯍꯧꯖꯤꯛꯁꯦ ꯁꯥꯏ ꯑꯗꯣ ꯀꯔꯤ ꯂꯩꯀꯥꯏꯗ ꯁꯥꯒꯦꯕ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯁꯥꯏꯌꯦ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗ ꯌꯥꯗ꯭ꯔꯤ ꯃꯗꯨꯃ ꯐꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯁꯥꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯖꯂꯥꯟ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯥꯟꯅꯩ ꯅꯨꯄꯥꯅ ꯑꯩꯈꯣꯏꯅ ꯎꯗ꯭ꯔꯤꯕꯩꯅꯤꯀꯣ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯌꯥꯝ ꯐꯩ ꯃꯄꯥꯟꯗꯕꯨꯗꯤ ꯃꯌꯥꯡꯁꯤꯡ ꯁꯨꯝ ꯃꯄꯥꯟ ꯑꯩꯈꯣꯏ ꯆꯤꯡꯆꯤꯡꯒꯤ ꯔꯦꯗꯤꯑꯣꯁꯤ ꯍꯥꯟꯅ ꯑꯗꯨꯝ ꯇꯥꯕꯤꯕ ꯅꯠꯇ꯭ꯔꯥ ꯆꯥꯡ ꯅꯥꯏꯅ ꯑꯩꯈꯣꯏꯁꯦ ꯐꯣꯟꯗ ꯍꯧꯖꯤꯛꯀꯤ ꯐꯥꯎꯗꯤ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯂꯥꯛꯑꯝꯕꯁꯤꯗꯒꯤ ꯇꯥꯕꯤꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯉꯁꯥꯏꯒꯤ ꯔꯦꯗꯤꯑꯣ ꯑꯃ ꯂꯩ ꯍꯥꯏꯔꯒ ꯑꯩꯈꯣই ꯃꯌꯥꯝ ꯇꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯇꯥꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯧꯕ ꯂꯥꯛꯆꯔꯤꯕ ꯔꯤꯄꯣꯔꯠꯁꯤꯁꯨ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯗꯨꯗ ꯁꯟꯗꯣꯔꯛꯑꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯀꯩꯗ ꯑꯇꯣꯞꯄ ꯂꯩꯀꯥꯏꯁꯤꯡ ꯂꯣꯏ ꯇꯥꯗꯣꯏꯅꯦꯕ ꯑꯁꯤꯗꯤ ꯌꯨꯇꯨꯕꯇ ꯊꯥꯒꯠꯄꯅꯤ ꯍꯣꯜ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯑꯁꯤꯗ ꯂꯣꯏ ꯁꯟꯗꯣꯛꯈ꯭ꯔꯗꯣꯏꯅꯤ ꯔꯦꯗꯤꯑꯣꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯗꯩ ꯑꯁꯥꯝ ꯈꯔ ꯅꯛꯄ ꯀꯩꯅꯣꯁꯤꯡ
sida loin santodoineba tabasi chan akoi radio sida atopa radio su tabiramgani natra akoi ai imphal gi matam kuina phajarba leiri ado tanabasu yarungani ado akoi sida sandok chariba program sing ngasi ngarang sum tabane na lawragasu ko ado kari oina mapung oina akoi gi radio sida akoi gi ahumlak sandok charibasda kai na pamna isai na pambibra lina na pambra natragana makhan mathel khunung isai ale ama ma lei nyamse kari oina tabini ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯝꯖꯩ isai se matam isai se ado ado so soidana thajarke ado hoyan sakpiba tare se masu ada hi matam isai se ada afaba mateng teng ngambiba yaro do mayam listener sing taba nuhaina ba ꯑꯁ ꯈꯣꯟꯊꯥꯁꯤꯒ ꯍꯣꯔꯦꯟ yani kaisu tawai nangbiu ne amtang sakpiro ꯑꯗꯨꯗꯤ ꯃꯇꯦꯛ ꯑꯃꯇ ꯉꯥꯡꯖꯔꯒꯦ tawi ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯑꯣꯡꯅꯤ ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯅ ꯈꯣꯡꯂꯣꯏꯅꯤ ꯎꯅ ꯎꯅ ꯇꯥꯝꯅꯔ ꯄꯨꯟꯁꯤꯅꯤ ꯁꯛ ꯈꯪꯅꯗ꯭ꯔꯕ ꯂꯝ ꯂꯥꯟꯕ ꯑꯃꯒꯨꯝ ꯑꯁꯣꯝ ꯇꯥꯛꯈ꯭ꯔꯦ ꯁꯤꯡꯖꯔꯒꯦ yamna phajai maningda phamga kukka haiba yaro hanaga kukka haire adu je wari wahai matenda mingdo so ha ning amadi demgi laikai ning ꯁꯣꯏꯕ ꯃꯣꯅꯤꯀꯥ mai kisuna chandiro mayam singa taranaba soy monica hoje kari tawbiri kari hona biri ꯑꯩ ꯍꯧꯖꯤꯛ ꯐꯤ ꯁꯥꯔꯤ ofisari kari fi ona sabiri ꯑꯩ ꯖꯂꯥꯟ ꯁꯥ akoina madugi mamingdudi khangudre adu nupising inanaba senanaba ꯅꯠꯇꯦ adu tapiro habiro ꯐꯅꯦꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯀꯨꯝꯕꯅ ꯑꯅꯝꯕ ꯁꯦꯠꯂꯦ ꯍꯥꯏꯇꯥꯔꯦ tribe singi yam phai fi amada maman kaya ꯐꯤ ꯑꯃꯗ 1,500 chanipa masak to dum ningre tribe singa sela hada akoi tangkhungi ga mayama akoi tangun pi hopi akoi na thamda hore yengjarage adu so akoi photo na nagi ge adu fi sabai ga no tawriba adu fi sabasi hujiki hujiki phida da amuk sabada fi kaya sanam ge ba ꯁꯥꯔꯗꯤ ꯁꯥ ꯅꯣꯡꯃꯗ ꯑꯃꯒ ꯑꯗꯨꯝ ꯁꯥꯏ ꯁꯥꯗꯗꯤ ꯁꯥꯗꯦ kaya punna makon dadi kaya hange ba ꯍꯥꯟꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯉꯝꯗꯧꯕ ꯆꯥꯡ ꯍꯥꯏꯇꯥꯔꯦ 50 ꯑꯣꯏꯔꯁꯨ 100 ꯑꯣꯏꯔꯁꯨ 100ꯐꯥꯎꯗꯤ ꯑꯗꯨꯝ khwangda yongda ꯌꯣꯡꯗ yongda adudi fi amada maman hoji haidu kaya haiba 1,500 adu fi 10 saring khalasi ko adudi fi 10 dadi fi lor kanda mina lobigi ba sikhi matamda kaya de lemoroni ꯐꯤ 10ꯗ isangi wakalda kaya muk lemba yai 5,000 ꯃꯨꯛꯇꯤ ꯑꯗꯨꯝ ꯂꯦꯡꯒꯅꯤ 5,000 adudi yam lemina adudi fi 50 saradi yam lemoidra adu fi sabaduna ngasagi ama ore ko adu atopa imungi thabo inghang adagi lausin keke matam imungi adum pambi bina tra yaw bina ꯌꯥꯎꯋꯦ yam phare adu akoi chingching radio lakchari basi akoi music lakchari basi chingching radio si amang mata tabi ba kem tabi dabra adu hanjike to ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯥꯗ꯭ꯔꯤ ꯑꯗꯣ ꯍꯣꯔꯦꯟꯗꯩ ꯇꯥꯔꯅꯤ hore akoi kano tawbiro ba akoi gi smartphone amada adum chingching radio kaksing naina thabiro adu adum tholani adagi sak oina ubige hujik akoi wari sari si sak oina ubige haragana akoi gi aduna kona hajarage hore sak ubagi ngasai kesam lagi betul isai hajaro adu sairengumba karigumba warengumba phaba le bidro naloi school tamakpada ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯖꯔꯔꯣꯏꯒꯦ college gumba karaktrane ꯀꯥꯔꯛꯇꯦ adudi hajendu malida ꯀꯥꯔꯛꯇꯦ adagi chanupi ga wari sana aina wahai amani dang paujel oina haiba tare akoi gi imaindo sing chalise mayam legiri akoi radio chingching radio sida lakpire haraga nomaijing numitki nungthin pung 2 ta matamda nupi singi thaurumaina ama hapchai adu mayam su adum tabirangani akoi nupi sing sayeng paba wareng paba samna akoi na wari sumaina saba lai sumaina
mayamna lakpiraga adumagi khudong chabado amtang lobiyoba yam thapasу nate natro to mi manga taruk tare ni pana saba tim ama semaga lakpiraga isai sakpasingna adum isai sakpiro adai note isai sakpasingna imai ben sina no adum sakpibe yare khudong isai sakpibe yare maitei isai sakpibe yare gawagi sakpibe yare adagi khara khara naha oibasingna matam isai sakera natragana saireng pagera wareng pagera adugi nupi thoramdo adumagi khudong chabaduma amtang lobiyo akhonso anudogi khawlang na ngaijarambe study uridana moi singdu class 3 4 swai dagina 6 7 swai bauta adum saireng thiba wareng paba kadoba isai sakpa nazari aduna maroina isai sara la senabi tare pubirakta haidi angang ta thadokpudu yadamina adumaina du pubirakpa yare pung mapan dagina pung tara babo pung amagi program ne bako adumaina atopa yanjinadana mix taunadana atopa sangsan sing ko akhoi si lekai sigi oina tim ama sema dum lakpi be yare masagi nupi thorum amasung children's program angang sing dum lag thana sai ming habiro sai ming soibam santi kecham maning lekai degi oh kali sai tabi sige manipur film Mr. Lucky Pyari film do adagi kaisam jamini kantana chakpa tanik le thamoi do do adagi sai do sajani adu kana tabi ningani adu tabi gani aigi leri be siri naw sing man thar de palu gan aigi naw nupi medha Indra Sudani Indra Inawi Chemonika Indra naw Indra Sudani khoi inaw na naw Rojita Chandha sana thoi akoi si punamak tamina jarage yam nunga jare haiba program si marakta dum thajarage atopa ko khamni ningba yawaga su sai khambi be ya khambi haiba haitre he sai mani mamo filane movie ne saboda lawo adu yai khamdiro eta habiro sai do khangde haiba seba asakbo mi habiro aduga sai film sai du dim khangba makok do ha film do mamin khangde haiba kari mani mamo te manem do mamok du hisabi do mai ben singu lai dharma lapiyo hanaman lao phamo lao adu phai ai asiga khanje asije tajani madu masu sojana thaba na bo hono jage jani sai khanbiro film yoro anatragna matam sei ora wangma filamgi Kunjabi Harina sakpa naksinaba yadraba taw isai dum ta khanjage sa adu matem tang ngam ne adu heng mapung phana khanana ba khoi naksinaba yadraba nang aigi punsini makatan sapiro matem tang itil amana khaliba sir padre adra oi makha ta du de khoi radio ta gi oina sojana bu ke kalle ganum ta thadi ayare handu isai du ngang biro ne aduga khoi asakpu du hajage adu kanu hajage paring chumda bu do more sa sumange yani paring adum semdoke ngang biro adu asakpu du khanga do ne khoi kari isai mangga pambidi sakhang dabi kari isai chaloge ninjaba asa kakiba puire Angjari thamoy nananggu kanano nanggu uruba miku asida kai handire thank you yam phajai mai se yam phajai sai ta khanjage habiyo Kunjabi Harina sakpa sairengba sairawngbadi khangjadre ado ai sayamtang sakja khanjage maramdi tamlaba lamdam amada sakhangna ki khungangi layang haibado
ꯑꯗꯨ ꯆꯦ ꯃꯇꯦꯛ ꯑꯃꯇ ꯉꯝꯕꯤꯌꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯁꯩꯔꯦꯡꯕ ꯁꯩꯔꯦꯡꯕꯁꯤꯡꯗꯣ ꯍꯥꯏꯖꯔꯛꯀꯦ ꯃꯇꯦꯛ ꯑꯃꯇ ꯉꯝꯕꯤꯌꯨ ꯇꯥꯝꯂꯕ ꯂꯝꯗꯝ ꯑꯃꯗ ꯁꯛꯈꯪꯅꯈꯤ ꯈꯨꯡꯒꯪꯒꯤ ꯂꯩꯔꯥꯡ ꯄꯥꯈꯪ ꯐꯥꯟꯗ ꯐꯝꯗꯨꯅ ꯃꯤꯖꯥꯅ ꯇꯧ ꯌꯦꯡꯂꯤꯉꯩ ꯐꯧꯁꯨ ꯈꯣꯟꯒꯤ ꯇꯥꯟꯊꯥꯗ ꯇꯠꯇꯅ ꯇꯥꯔꯤ ꯉꯁꯤꯁꯨ ꯇꯥꯝꯂꯕ ꯂꯝꯗꯝ ꯑꯃꯗ ꯄꯨꯛꯆꯦꯜ ꯂꯦꯞꯇ ꯈꯣꯏꯃꯨꯒꯨꯝ ꯁꯃꯥꯏ ꯂꯩꯀꯤꯕꯅ ꯑꯁꯦꯡꯕ ꯌꯨꯝꯐꯝ ꯊꯤꯗꯨꯅ ꯄꯨꯛꯆꯦꯜ ꯀꯥꯎꯈꯔꯦ ꯑꯁꯦꯡꯕ ꯌꯨꯝꯐꯝ ꯊꯤꯗꯨꯅ ꯃꯈꯥꯗꯣ ꯀꯥꯎꯈꯔꯦ ꯁꯥꯔ ꯃꯈꯥꯁꯦ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯗ ꯑꯗꯨꯝ ꯊꯝꯖꯤꯟꯖꯔꯒꯦ ꯃꯄꯨꯡ ꯐꯥꯅ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯁꯥꯔ ꯃꯇꯦꯛ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯈꯥꯗꯣ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯐꯖꯩ ꯀꯨꯏꯔꯕꯩ